Manipur Police ki team amana Churachandpur district amadi Thabak district tagi Nupi ama Yaona Meeoi Maridagi Contraband drug singpung nifunipan ki manungda Thiba Humbagi Thabak Chatthabda Phagatpa Ngamkhre hari Churachandpur district ki Valvengda Manipur Police na Thiba Humbagi Thabak Chatthabda sob case sahum kuntra mathoida haplamba brown sugar sing Phagatpa Ngamkhre hariba drug sing aduga Konana district asimaki Vengnuamdagi Chinkhalun Chai Kunmapan Amadi Singat subdivision gi Swangdodagi Vungtang Sang Monlo Chai Kuntra Taruk Phagatpa Ngamkhre hari Makhoi ani dagi mobile phone ani amadi four wheeler amasu pickup tauki hari Nakalamaronda Thobal police station na konba Khangabo Khunau Lekai dagi gram kuntra gi brown sugar ga konana Meeoi ani Phagatpa Ngamkhre hari Manipur police na faraba Meeoi ani adudi MD Waka Sahi Kuntaruk amadi MD Yaris Sahi Kunmathoi ni Makhoi ani dagi mobile phone ahum amadi two wheeler amasu Phagatpa Ngamkhre hari faraba Meeoi sing adu mari renaba police station singda logi oiba thabak sing lok Chatthabda damak sinakre hari